Haukiba matam kharagi mamangda World KUKI Joy Intellectual Council WKZIC na United Nations gi General Secretary da pisin kiba memorandum amadi madugi matungda Israel gi Prime Minister Benjamin Netanyahu da takshin kiba memorandum singda asumna palli madudi India gi manungda lairiba Manipur asidagi chingi lamsing lawthoklaga KUKI state ama siamnaba mateng pangbiu haina phongdok khiba laiki Indian Constitution gi Article number 3 gi makada major community na discrimination tawriba cultural tawriba asidagi masana laingak chaba state ama siamnaba takshin biu haina haijakiba laiki WKZIC na Israel gi Prime Minister da takshiladuna henna kanna yamna chekshinna hairiba sing asi karigumba Manipur asitagi KUKI state ama siamada India laingakna yadaba taragadi nahakna 1904 da George Abraham Grisham na mahaki Linguistic Survey of India Volume 3 Part 3 da asumna hairamba amadi United Nations Declaration on the Rights of Indigenous People Paris Principle 1, 2 amadi 3 gi matungina Myanmar gi Sin State Bangladesh gi Chittagong Hill Tract India gi Mizoram Pumba amasung Manipur dagi Outer Manipur gi KUKI Hills sing punsilaga yamna miuk michan phaba laibak ama country ama Southeast Asia da siamnaba khara takshin biu haina haijakhiba laiki India laingakna hojik thokliba conflict asibu Manipur manungda thokpa internet issue amani hairibasi yamna makchamamnaba pokli maramdi United Nations da Manipur asibu thugai biu memorandum piramba amadi atopa foreign country amagi prime minister da Manipur asibu thugai biu maduda yadragana KUKI jogi oiba tokhaiba laibak ama country ama India gi saruk khara phaklaga sembiu haiba sibu state masagi law and order gi issue ni internet gi conflict ni haiba sibu India thugairage haiba da yaba manba mawang amadi India gi policy da uba phangli India gi thawng asina chin KUKI jo sing asibu nawanghanba manba mawang ama iyaudi yauri KUKI jo gi MLA tarana Manipur asibu thugaiduna separate administration tanba amadi lengakna siamba peace process ta yaw haiba yadana muktuna no peace before solution hek mahaiba peace purakna ba honaba gi mahutta lanasibu henna kanna tawnaba mapandagi military gi great weapon sing laushin ba amadi maduda yengshin badilana duna makoina tawgi haibada tawba yahanba mawong amadi uraga lagli lamdam masida KUKI refugee sing asina Manipur gi beli gi umang singda laisilakpa asina region asigi demography da awan ba lakadra haibagi akiba mipaiba kaya amasu leirakhi village sing declare tawrakpa asina hen akiba phawhanki irang lakshinaba buffer zone semgatle Manipur asida KUKI na thugaliba chawat chanainaba irang asigi haurakpham India lengakna khangdabadi natte makoida haidokpa yadaba madumatang tung koina solution amadi oiba yaroidaba agenda amada thabak tawbagumna uri sing asimak chawkhatle haina chakthokchariba India hairiba leibak asina KUKI asi kanano KUKI sing asigi haurakpham kadaidano KUKI na pamliba sina karino haiba khangdabagumna uriba asigi manungda phumlaga leiriba asi cancer gumba apomba aduni India na makhoigi mitchang Myanmar da khombani moithem tawbani Myanmar da khongda pham siamnaba honaba madugi khulang lamal adu ikaiba machet amata paktana hauna khangdaba KUKI singna yarani matagumna thawbani Manipur asida KUKI gi tokhaiba state ama siamu lamhuina kaisan gi tat khangdaba hauna de namduna izat khongoi nabi khraba Manipur asibu India na kaidonungda thugaiba yaroi khangna India na yumdangba KUKI singi damakta Manipur asibu thugaiba haibasi mangda phau oiba yaroi United Nations amadi Israel hairiba leibak asina Manipur asida KUKI gi tonganba state ama siamnaba takshinbagi maram amatte oithokba leite KUKI gi ikaiba khangdaba haija nonjabada nibada achop arem khangdaba haiba maram chat adu ngasidi nongmagi mayak senglakli nongmadi India lengakna makhoigi asengba adu khanglakpa natragana Myanmar da tangdu laitaba phibam amuk hanjilaktuna India na khuya tu sitpa matam phibam ama lakpada KUKI bu inthurakigani India gi awang nongpokta leiriba tokhaina uriba mongolat frup ki mioi sing asida yengliba miyeng asi su hongba leitri masimak India gi geopolitics ta imbalance amadi ngasi maksu satharaga lagli
India na China bu thengnaba ngamnaba honabada lamdam masina khuro ama oigadra natragana chawthokchen ngai ama oigadra haibadu India gi politics na chatharakliba mawong asina singnaningai oiba mawong amada ngasisu achouba wahang ama oiraga makhoida chingnajaba phauri madumak haukiba no confidence ki motion gi khanabada matang isa sadana prime minister na 1962 gi China war amadi Siliguri chicken neck pankhiba aduna amukka hena chingnaba phauri haibadu mayak singhalli awang nongpo ki lamdam masi maru oina Manipurda India gi phirep asi samam naba thammagum na tawri lamdam masi da thokliba ethnic irang asi matam chana loishinaba natragana yanama puraknaba honnabagi angka da henna unglag leibugum na tawba sina henna aruba tangkak amada purakpagum na su tawri pan ethnicity gi wafam da lamdam masi thugaiba yaroi haiba khangba taragasu imbalance tawba natragana divide and rule policy da ethnic group sing da henna ising chaisinbagum na thokli ba lana sigi haurakpam amadi masigi maiwan khangnaba phawbada kuki singna tawbada iyada yaba manba mawong ama leibagum na tawba sina maning makha tamna leijaramba hukan panganba phurup ni haina sakthokjariba maitei singda atamnana asauba pokhan magum na thokli Prime Minister na natragana India lengak na haiba wahai pareng amana loisinba yagadaba wahai adu haidana laiba sina kuki singda nawangba hengat halli maitai singda sauba hengat lalli Russia Ukraine gi lan Israel Hamas gi lan asina aikoi gi yumthang nariba sing asidasu tangdu laita daba asi thokhalli masina takpadi Myanmar da thokliba civil war asiga malem gi leibak singda thokliba lan asiga amaga mari leinai mathaki lanpham ani asida America gi khut chawni yauri Israel da Hamas namthanaba matingsu adum piri adunadi Eastern Command gi wahai asida Myanmar da China gi khongpham chetnaba permanent base sing linkhatnaba honaba asi thingnaba India na hotnariba asida super power si yauri natragana Myanmar da leiriba crisis asi taraiba ama natte haiba manba waklon ama phungdokli China na Myanmar da thamliba mieng sangliba misang asi yengmada chanai nei economic political ethnicity amadi military gi maiwan sing itot to sinai maduna India da atamnana sulakadoba manba leibana India na China gi influence asi Myanmar amadi Southeast Asia gi leibak singda hantahanaba honnaba haibasi masana taraba wafam amani aduga India na henna nungnangba phawriba asina China gi Belt and Road Initiative gi makhada sarakliba oil and gas pipeline yauna sengbat sarakliba Bay of Bengal lambi phangnaba port amadi military gi installation sing asini masigi sumatakta British na hek thadoklamlaba matungdagi loisilhaudaba ethnic ki problem masi China na mahaki Myanmar da leiriba ethnic group sing asidasu achouba lila ama sanaraga lakli China na Myanmar da thakliba khoichak asina Myanmar na kaidonungdasu poloi ama purakpadi oithokte nakan namaromda China romdagi phawraga lakhiba mayum maki leijadaba parasitic culture da leiba maru oina Myanmar gi sin state da leiba India gi awang nongpok lamdam amadi Bangladesh da thuna sandorakli kuki phurup ki subtribe yankhai humdoina lamdam masida makoi gi oiba country ama semnaba kanna hotnari Myanmar da sin group singasi sin state sagang division Rakhine state na chingbada India ga naknaba area singda khundai makoina India gi lanmi singda awang nongpok lamdam gi lalhauba sing masibu namthanaba hotnabada mateng kaya ama pi amadi India gi lanmi na makoida piba yaba mateng sing piba maramna India gi khwaidagi naknaba marup oiraki makoi ga naknabana China na Bay of Bengal asi phangnaba lambi semliba amadi awang nongpok lamdam gi lalhauba sing asina samudra gi weapon sing pusilakpada thingba ngamgani 1995 ta sathakhiba operation golden bird ta masigi kanaba India na ningthina phangkhre madugi damakta sauna mana piki Paletwa town asi sin state ta India na sariba Kaladan multi-model transit transport project ki Kaladan haiba turen adudagi mapanda Bangladesh tagi supna khaktangi kilometer kunmukta lapna leiba mafam amani town asi India gi lanmi singna tattana changba mafam ni adubu handakta Arakan army na lawsinkhre tamu kalewa lambisu anamba rebel force ki makhutta takhre ethnic minority armed alliance group na handak China gi Kunming city da Myanmar gi
juntaga ceasefire agreement tawnakhre amadi rebel alliance na China border hangdoktuna trade tawbada apanba pidanabansu yanakhre agreement adugi akupa statement kaya adudi ngasi phawba phongdoktri hangningai oiriba asina Myanmar asi mache tagadawribra natragana hannagi pibamda amuk leigadauribra masimadi chummi madudi China gi dominance asi Myanmar da makhatana leikhigadauri oiningba pibam oiba taragasu adubu China gi influence ti ahongba khak leiroi Chin KUKI jo singi pandam adudi ama tawduna makhoigi oiba country ama semba aduni adubu maduna makhoigi nomadic nature adu honghanba ngamladra haibadudi achouba wahang amadi oiri sahi kunthra henna chatminaraga lakhraba Chin KUKI low khanglaba India na ngasidi makhoina tawbada usinadaba amadi kangkhatlaga thamdaba yadaba phibam ama mayoknari amasung madu China asibu thengnaba ngamnaba honaba aduni Jilla lawba sing aduna Manipurda sangsilaktuna lan kaplarabada khulai gari mapot kaya ama pusilakpa achouba khulai sing bom kapnaba motor heavy vehicle gi machine kaya ama gun kaya ama pairaga state force da landarakpa sniper rifle sing masing yamna mafam khudimakta paiduna ngaihak leitana micham miyamda kapsilakpada India gi lanmi gi general singna uba ngamdaba tangkak amada phibam amada mayoknari Nakan amaromda Moregi Assam Rifles ki officer amana haikhiba leikhi State Force ta KUKI singna karigumba khut tharakpa taragadi AR na matik saba thabak kaya ama lokhatkani haikhiba adugi matungina thabak lokhalakpa miyamna uba phangdri ngasi su lebak asigi army paramilitary gi forces na lawriba security gi thodang asi buffer zone thamba maduda State Force yauna maitei sing sanghandaba lan kapna bada Asok apan yaurakpasing asiba yaurakpasing adubu hondok honjen tawba khak oina uba phangli India lenga ki thawang sing asina Manipur asibu khaibung tahannaba Naga KUKI metei haina phurup sing asibu ahum thokna khaidokpa manba policy ama leibagumna miyamda phawhalli masina Manipur asibu machet tana thugaiba pamdaba mitei yauna lamdam asigi jelomi singi sentiment da akanba China ama pibagumna thokli Chin KUKI sing asi themnaba honabada mitopna Manipurda sanglaktuna jelomi sing oiraba scheduled tribe status piduna jelomi sing oiriba maitai singna phangba ngamdriba constitutional protection phawba piduna thambada lamdam masigi indigenous ki thamoi singda phawrangmadaba China adu India lengangna uba ngamdri India dagi lam machet ama pithoklaga jalengam sembada India lengakna saugatpa manba mawong asina Manipur asibu kaidana thamba pamba khudimaki sentiment da China thinbagumna thokli leipaki sahi lising kaya amagi puari asibu kannaba hotnarakpada lanjau amadi thokani haibasi India su khanglamgani mipum khudimakna lanmi oiba kangleisagi nesara asibu India na khanglamgani India na khangba ngamdriba asina Chin KUKI themna honabada atopa singi sentiment di paiduna sanaroidabani haiba asini